ꯌꯥꯝ ꯃꯥꯟꯕ ꯑꯃꯗꯤ ꯂꯩꯌꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯣꯟꯅꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯀꯟꯒ ꯀꯂꯦꯖꯥꯒ ꯃꯦꯠꯄꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯥꯗꯕ ꯀꯨꯏꯕꯩꯔ ꯀꯩꯅꯣ ꯑꯁ ꯃꯍꯥꯎꯁꯤꯗꯤ ꯏꯃꯥꯏ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯃꯣꯛꯄꯁꯦ ꯆꯪꯗꯦ ꯍꯨꯏꯒꯤ ꯊꯝꯕꯤꯔꯒꯦꯗ ꯍꯨꯏ ꯁꯥꯎꯔꯦ
좀 먹고 한 번씩. ꯌꯥꯝ ꯃꯥꯟꯕ ꯑꯃꯗꯤ ꯂꯩꯌꯦ ꯁꯤꯗ ꯍꯦꯟꯅ ꯃꯥꯟꯕ ꯕꯣꯏꯂꯔ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯟꯒꯗꯕꯅꯤ
후이기 덤벼. Tay nó 살라게. Huy di kapan ya?
ꯚꯤꯗꯤꯑꯣ ꯂꯣꯏꯔ ꯐꯖꯅ ꯁꯥꯏꯔꯒꯦ copy sắp char. Aduh di jawab dulu ya, ini matang lu sinabatu lagi matang video dah. Nung ay bang poragi.